ngarang numidang wairam pung manga minute ni puga manga rom tarak padoida kaksing PS ki manung chanba haikak popi powerhouse mapada Royal Enfield motorcycle MN04Z5725 na thomda ireng ban saba lekai degi yumna Michael sahi kungamathoi apokpa Y badal koba Arambai Tengol kaksing unit 26 ke Tengoloi ni haiba naha ama Leikhidre haidi kuki singna fajinduna thamliba naha ani adu rescue taunaba state amadi central government na kanna honari haina Chief Minister N Biren Singna sangdokhre wafamasi ngasi Lila Singh khongnang makhongda leiba Irawat Squad pangthokpa lamyanba hijam Irawat Day 2024 thoram sarugyaba lakpada awmi singa unabada phongdokhibani disturbed area status under AFSPA 1958 tha taru amaga sangdokhibaga loinana chatnaroidaba mafam sing lauthokre Imphal Lamphel City Singjamai Sekmai Lamsang Pasoi Wangoi Porompat Haingang Lamlai Irilbung Leimakhong Thawal Bisnupur Nambol Moirang Kaksing amadi Jiribam Police Station na konba mafam sing natana atopa mafam sing da October amadagi disturbed area lauthokre Manipur gi hauzik oriba law and order gi phibam asida disturbed area review tawba haibisi khudong chadabana maram oiraga state government disturbed area lauthokraba mafam sing adu status quo maintain tawnaba state lenga na wareb laukhibani haina government of Manipur Commissioner Home and Ashok Kumarna khuyek piduna thadorpa cherolamna khangalagle kuki na Miwoi ani fazin khibagi mayokta Thawal Melaground da ima singna protest tawkhre yumthang nariba Nepal lebakta nong kanna subadage chinglambi ninkhairakpadage Miwoi samaga yangkai mathoi sikre haidi mathangda Arambai Tengol gilasing pural korongwan mukhumanna asomna phongdoli madade haujik phawba angang ani rescue tawba ngamdraba Central Force na miyam ki punsi lanthum karamna kangadawribano asomna korongna phongdoragle irabotna punsi kathokibagi pandamdi Manipur ning tamhanba apha apun yaudaba leibak ohanbani haina RK Megena phongdokhre Burma Air Force ki bombing da Burma da su sin kuki jose Maithiba hokre haidi